ꯑꯍꯨꯝꯁꯨꯕ ꯄꯟꯗꯨ ꯃꯍꯥꯛꯄꯨ ꯊꯤꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗ ꯅꯣꯡꯌꯥꯏ ꯑꯋꯥꯡ ꯄꯥꯡꯅ ꯀꯥꯈꯠꯂꯛꯄ ꯕꯁ ꯁ꯭ꯇꯦꯁꯟ ꯌꯧꯒꯗꯕ ꯀꯤꯂꯣꯃꯤꯇꯔ 2 ꯂꯥꯞꯄ ꯅꯤꯡꯊꯦꯝꯄꯥꯠ ꯈꯨꯟꯒꯤ ꯕꯁ ꯊꯥꯐꯝꯗ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯝꯂꯒꯅꯤ꯫ ꯕꯁꯇꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯅꯤꯡ ꯄꯥꯡꯅ ꯂꯥꯛꯇꯨꯅ ꯂꯩꯔꯛ ꯑꯃꯗ ꯆꯪꯂꯛꯂꯦ꯫ ꯊꯣꯡꯒꯥꯜ 2-3 ꯂꯥꯟꯊꯣꯛꯂꯛꯂꯒ ꯆꯥꯎꯔꯕ ꯆꯤꯡꯁ꯭ꯔꯥꯎ ꯃꯄꯥꯟ ꯑꯃ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯂꯩꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯄꯨꯔꯤꯕ ꯇ꯭ꯔꯪꯀ ꯕꯦꯒ ꯃꯆꯥꯗꯨꯒ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯊꯝꯂꯒ ꯄꯥꯝꯕꯤꯗꯨꯗ ꯃꯔꯥꯏꯕꯛ ꯀꯠꯂꯤ꯫ ꯆꯦꯆꯦꯠ ꯀꯣꯜꯂꯤ꯫ ꯑꯃꯨꯛ ꯍꯟꯗꯣꯛꯂꯛꯇꯨꯅ ꯑꯃꯝꯕꯗꯨꯗ ꯎꯇꯣꯟ ꯇꯝꯅ ꯍꯪꯒꯠꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯌꯦꯡꯂꯝꯂꯒ ꯌꯦꯠ ꯑꯣꯏꯅꯅ ꯇꯩꯊꯣꯛꯂꯛꯂꯒ ꯃꯅꯥꯛꯇꯨꯗ ꯂꯩꯔꯤꯕ ꯍꯣꯖꯪ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯍꯣꯖꯪꯗꯨ ꯌꯣꯠꯀꯤꯅꯤ, ꯄꯥꯛ ꯆꯥꯎꯏ, ꯋꯥꯡꯏ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯇꯨꯡꯂꯣꯝꯗ ꯈꯪꯍꯟ ꯍꯟꯗꯣꯛꯏ꯫ ꯃꯍꯥꯛꯅ ꯀꯣꯟꯈꯤꯕ ꯆꯤꯡꯊ꯭ꯔꯥꯎ ꯄꯥꯝꯕꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ ꯌꯦꯡꯕꯇ ꯅꯠꯇꯦ, ꯃꯁꯥꯃꯛ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯄꯥꯝꯕꯤꯒꯤ ꯃꯎꯗ ꯃꯈꯨꯠꯅ ꯀꯣꯏꯃꯥ ꯃꯥꯔꯛꯏ꯫ ꯆꯤꯡꯊ꯭ꯔꯥꯎꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯂꯝ 3-4 ꯂꯥꯞꯅ ꯍꯧꯔꯤꯕ ꯕꯀꯨꯜ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯄꯥꯝꯕꯤꯗꯨꯗꯁꯨ ꯑꯃꯨꯛ ꯄꯥꯏꯔꯛꯏ꯫ ꯍꯟꯗꯣꯔꯛꯇꯨꯅ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯆꯞ ꯂꯦꯞ ꯌꯣꯠꯀꯤ ꯀꯣꯟꯊꯣꯡ ꯍꯣꯖꯪꯗꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯏ꯫ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯇ꯭ꯔꯪꯛ ꯕꯦꯒ ꯄꯥꯏꯈꯠꯂꯦ꯫ ꯍꯟꯗꯛꯇꯤ ꯍꯣꯖꯪꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯏꯪꯈꯣꯜ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯁꯨꯝ ꯆꯪꯈ꯭ꯔꯒꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯝꯌꯥꯏꯃꯛꯇꯗ ꯑꯃꯨꯛ ꯂꯦꯞꯂꯒ ꯃꯥꯏꯀꯩ 4 ꯂꯩꯅ ꯌꯦꯡꯏ꯫ ꯀꯣꯟꯊꯣꯡꯗ ꯂꯩꯍꯧ ꯐꯅ ꯍꯧꯔꯤꯕ ꯖꯥꯝ ꯃꯄꯥꯟꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯏ꯫ ꯄꯥꯝꯕꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯄꯨꯔꯤꯕ ꯄꯣꯠꯆꯩ ꯊꯝꯂꯒ ꯍꯩꯄꯥꯜ ꯎꯍꯩꯗꯨ ꯃꯈꯨꯠ 2 ꯆꯪꯅ ꯀꯥꯞꯇꯝꯗꯨꯅ ꯑꯣꯜꯂꯒ ꯎꯇꯣꯟꯂꯣꯝꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯍꯩꯄꯥꯟꯗꯨꯕꯨ ꯆꯦꯆꯦꯠ ꯀꯣꯜꯂꯤ꯫ ꯃꯃꯥꯡ ꯁꯪꯒꯣꯏ, ꯃꯁꯥ ꯅꯥꯜꯂꯕ ꯄꯤꯛꯇꯛ ꯆꯦꯡꯇꯛꯄ ꯁꯨꯃꯥꯡꯌꯥꯏꯗ ꯍꯧꯔꯤꯕ ꯇꯨꯜꯁꯤ ꯄꯥꯝꯕꯤ, ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯑꯁꯪꯕ ꯃꯅꯥꯅ ꯂꯦꯡ-ꯂꯦꯡ ꯆꯠꯂꯤꯕꯤ ꯖꯥꯇꯤ ꯀꯨꯞꯄꯤ, ꯐꯩꯅ ꯁꯥꯔꯤꯕ ꯃꯁꯥ ꯅꯥꯜꯂꯕ ꯂꯩꯅꯕ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗ ꯊꯥꯜꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩꯉꯥꯟꯗ ꯅꯤꯡꯊꯤꯅ ꯎꯕ ꯐꯪꯏ꯫ ꯌꯦꯡꯂꯨꯔꯒ ꯅꯨꯡꯁꯥ ꯐꯨꯔꯛꯏ, ꯃꯁꯥ ꯄꯨꯝꯕ ꯇꯨꯖꯨꯡꯏ꯫ ꯐꯅ ꯀꯨꯏꯅ ꯂꯦꯞꯂꯝꯂꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯌꯨꯝꯗꯨ ꯇꯝꯅ꯫ ꯃꯄꯣꯠ ꯃꯆꯩ ꯑꯃꯠꯇ ꯄꯥꯏꯔꯛꯇꯦ꯫ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯪꯅꯕ ꯏꯪꯈꯣꯜꯂꯣꯝꯗꯒꯤ ꯍꯨꯏ ꯈꯣꯡꯂꯛꯄ ꯇꯥꯕꯗ ꯁꯨꯃꯥꯡꯌꯥꯏꯗ ꯆꯞ ꯂꯦꯞꯂꯦ꯫ ꯏꯪꯈꯣꯜꯅꯨꯡꯗ ꯀꯣꯏꯅ ꯌꯦꯡꯂꯛꯂꯦ꯫ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯗꯥꯔꯤ ꯃꯆꯤꯟ ꯌꯧꯔꯛꯄꯗ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯗꯣꯛꯈꯤꯗꯨꯅ ꯑꯋꯥꯡꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯗꯥꯔꯤ ꯃꯊꯛꯇ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜꯒ ꯍꯦꯛ ꯊꯪꯅꯕ ꯀꯥꯗ ꯋꯥ ꯉꯥꯡꯅꯕ ꯑꯃ ꯇꯥꯏ꯫ "ꯏꯕꯦꯆꯥꯎꯕꯤ, ꯃꯈꯣꯏꯅ ꯑꯉꯥꯡꯒꯤ ꯋꯥꯁꯤ ꯑꯃꯨꯛ ꯍꯧꯗꯣꯛꯂꯛꯇꯕ ꯐꯅ ꯀꯨꯏꯔ ꯃꯥꯜꯂꯦꯀꯣ?" ꯅꯨꯄꯥ ꯈꯣꯟꯖꯦꯜꯅꯤ ꯉꯥꯡꯂꯤꯕꯗꯨ꯫ ꯃꯥꯅ ꯄꯜꯂꯤꯕ ꯃꯤꯡꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯏ꯫ ꯃꯤꯍꯨꯠ ꯃꯄꯥꯒꯤ ꯐꯛꯂꯥꯡꯗꯨꯗ ꯇꯞ ꯅꯞꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯨꯝꯂꯛꯄ ꯑꯃ ꯑꯃꯨꯛ ꯇꯥꯏ꯫ "ꯍꯣꯏ, ꯐꯅ ꯀꯨꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ." "ꯀꯔꯤꯒꯤ? ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩ." "ꯍꯥꯏꯌꯨ, ꯀꯔꯤꯅꯣ ꯆꯤꯡꯅꯔꯤꯕꯗꯣ? ꯑꯩꯁꯨ ꯇꯥꯕ ꯌꯥꯏꯅ." "ꯀꯔꯤ ꯀꯥꯟꯅꯒꯕꯅꯣ, ꯇꯣꯛꯂꯁꯤ ꯃꯈꯣꯏꯒꯤ ꯋꯥꯁꯤ꯫ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯂꯕ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗꯕꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ꯫ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯕꯨ ꯂꯧꯔꯤꯕ ꯅꯄꯨꯔꯣꯏꯕꯅꯤ꯫ ꯅꯪꯕꯨ ꯃꯨꯟꯅ ꯈꯪꯂꯒ ꯂꯧꯕꯅꯤ꯫ ꯑꯩꯕꯨꯗꯤ ꯅꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯗꯕꯒꯨꯝ ꯇꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯍꯥꯛ ꯚꯥꯞ ꯇꯥꯗꯦ꯫ ꯃꯁꯤ ꯈꯟꯕꯗ ꯑꯩꯍꯥꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏ ꯕꯕꯥꯅ ꯋꯥꯕꯤꯔꯤꯕꯗꯣ ꯑꯩꯍꯥꯛ ꯈꯪꯏ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯏꯀꯥꯏꯖꯕꯅꯤ꯫ ꯃꯆꯥꯒꯤꯗꯃꯛ ꯃꯄꯥ ꯃꯃꯥꯅ ꯍꯣꯠꯅꯕ ꯉꯝꯈꯩ ꯑꯃꯨꯛ ꯂꯩꯕ ꯍꯧꯅꯗꯦ꯫ ꯃꯁꯤꯗ ꯏꯀꯥꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯏꯆꯥ ꯃꯤꯆꯥ ꯈꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯁꯦ ꯀꯅꯥꯅ ꯀꯔꯝꯕꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯈꯦꯟꯅꯗꯦ꯫ ꯃꯁꯤꯃꯛꯅ ꯅꯪꯒ ꯑꯩꯒ ꯄꯨꯛꯆꯦꯜ ꯃꯛꯅꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯐꯔꯦ, ꯇꯣꯛꯂꯁꯤ ꯃꯁꯤꯒꯤ ꯋꯥ꯫ ꯅꯪꯅ ꯆꯤꯡꯅꯩ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ." ꯃꯈꯣꯏꯅ ꯑꯀꯣꯟꯕ ꯂꯥꯛꯂꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯇꯝꯂꯩ꯫ "ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯐꯖꯩ, ꯃꯁꯥꯁꯨ ꯅꯥꯜꯂꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩ, ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯋꯥ ꯊꯤꯅꯔꯨꯕꯗ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯦ" ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯄꯗꯨ ꯇꯥꯔꯛꯏ꯫ "ꯑꯩꯒꯤ ꯋꯥꯅꯤꯅꯦ?" "ꯋꯥꯗꯨ ꯑꯣꯟꯅꯔꯦ, ꯑꯗꯨ ꯅꯠꯇꯦ." ꯅꯨꯄꯤꯗꯨ ꯃꯈꯣꯟꯖꯦꯜ ꯐꯥꯏꯈꯤ꯫ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯑꯁꯥꯏꯃꯈꯩ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯅꯣꯡꯌꯥꯏ ꯃꯁꯥ ꯄꯨꯝꯕ ꯇꯅꯤꯛ ꯇꯅꯤꯛꯏ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯀꯣꯛ ꯄꯥꯏ꯫
ꯑꯃꯨꯛ ꯇꯥꯏ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯄ, "ꯑꯗꯨꯒꯤꯔꯥ ꯅꯪꯅ ꯅꯥꯄꯤꯔꯥ ꯆꯦꯟꯗꯨꯅ ꯅꯈꯣꯟꯖꯦꯜ ꯐꯥꯏꯔꯤꯕ? ꯁꯣꯏꯗ꯭ꯔꯦ ꯅꯍꯥꯛ ꯁꯣꯏꯗꯅ ꯉꯥꯎꯗꯨꯅ ꯆꯠꯂꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯕꯦꯝꯃꯕꯨ ꯄꯥꯝꯗꯦ ꯑꯁꯤꯅꯤꯅꯦ? ꯑꯗꯨꯒꯨꯝꯕ ꯈꯛ ꯈꯟꯒꯅꯨ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗꯨꯝ ꯇꯝꯒꯦ ꯇꯥꯎ꯫ ꯑꯩꯅ ꯏꯕꯦꯝꯃꯒꯤ ꯋꯥ ꯍꯪꯂꯤꯕꯁꯦ ꯃꯈꯣꯏꯔꯣꯝꯒꯤ ꯋꯥꯗꯨ ꯃꯦꯟ ꯑꯃ ꯇꯥꯅꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯌꯦꯡꯉꯣꯏ, ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤꯗꯃꯛ ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ, ꯍꯧꯖꯤꯛ ꯃꯁꯛ ꯅꯥꯏꯕ ꯊꯕꯛ ꯃꯐꯝ ꯄꯥꯏꯔꯤꯕ, ꯇꯂꯕ ꯆꯥꯎꯅ ꯆꯥꯔꯤꯕ, ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯝꯅ ꯂꯤꯡꯕ, ꯂꯩꯕꯥꯛꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯏꯃꯨꯡ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯍꯥꯏꯅ ꯆꯠꯅꯕ ꯑꯃ ꯂꯩꯕꯁꯤꯗ ꯑꯩꯅ ꯋꯥ ꯈꯥꯛꯂꯝꯂꯤ꯫ ꯄꯪꯒꯅꯨ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯀꯅꯥꯅꯁꯨ ꯂꯦꯞꯄ ꯉꯝꯗꯕꯅꯤ, ꯑꯐꯕ ꯇꯥꯟꯖꯥ ꯇꯣꯏꯅ ꯈꯛ ꯂꯥꯛꯇꯕꯅꯤ꯫ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯕꯨ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯈꯣꯏ ꯕꯕꯥꯅ ꯐꯩ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯋꯥ ꯑꯃꯨꯛ ꯀꯔꯤꯒꯤ ꯉꯥꯏꯅꯔꯨꯗꯒꯦ? ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯆꯥꯕ ꯌꯥꯗꯕꯅꯤ꯫ ꯆꯥꯃ ꯊꯣꯛꯅ ꯌꯦꯡꯒꯅꯤ, ꯃꯈꯣꯏꯁꯨ ꯊꯤꯖ ꯍꯨꯝꯖꯁꯅꯨ, ꯑꯩꯈꯣꯏꯁꯨ ꯊꯤꯒꯅꯤ, ꯑꯗꯨꯒꯤ ꯈꯥꯛꯄꯅꯤꯗꯅ꯫ ꯏꯆꯥꯒꯤ ꯀꯔꯤꯗꯤ ꯋꯥꯠꯀꯅꯤ ꯃꯄꯥ ꯑꯩ ꯂꯩꯔꯤꯉꯩꯗ? ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯨ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯄꯥꯎ ꯑꯃꯠꯇ ꯑꯄꯥꯅꯅ ꯍꯧꯗꯣꯛꯂꯗ꯭ꯔꯒ ꯏꯄꯥꯝꯂꯣꯝꯗꯒꯤ ꯃꯤꯗ ꯃꯄꯥꯗꯨ ꯑꯗꯨ ꯑꯗꯥꯅꯤ ꯍꯥꯏꯕ ꯋꯥꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕ ꯋꯥꯔꯥ? ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯊꯨꯞꯇꯦ, ꯀꯔꯤꯁꯨ ꯂꯣꯠꯇꯦ, ꯅꯨꯄꯤ ꯃꯁꯥ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯃꯃꯥ ꯑꯩ ꯂꯩꯔꯤ, ꯃꯈꯣꯏ ꯕꯕꯥ ꯂꯩꯔꯤ꯫ ꯍꯧꯈ꯭ꯔꯕ ꯉꯥ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯄꯪꯉꯥꯡ ꯉꯥꯡꯕ ꯑꯩꯈꯣꯏꯕꯨ ꯈꯪꯖꯁꯅꯨ ꯇꯧꯔꯛꯄ ꯃꯥꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯒ ꯄꯥꯎꯗꯨ ꯍꯦꯛ ꯍꯟꯗꯣꯛꯈꯣ, ꯑꯀꯛꯄ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯈꯣ꯫ ꯀꯔꯤ ꯋꯥ? ꯑꯄꯪꯕꯤꯁꯤꯗꯤ ꯀꯔꯤ ꯑꯣꯏꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯅꯤ, ꯅꯨꯡꯁꯤꯕꯤꯕ ꯀꯥꯡꯕꯨꯅ 10 ꯊꯣꯛꯅ ꯍꯥꯏꯔꯩ ꯊꯤꯔꯩ꯫ ꯉꯁꯤ 10ꯅꯤꯁꯤꯒꯤ 5ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯟ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯑꯇꯩ ꯍꯥꯏꯖꯔꯕꯁꯤꯡ ꯑꯁꯤꯒ ꯃꯈꯥ ꯇꯥꯕ ꯉꯥꯡꯅꯔꯒꯦ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯍꯥꯏꯕꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯗꯨꯒꯤ ꯃꯈꯥꯗꯤ ꯃꯄꯥ ꯑꯩ ꯍꯤꯡꯂꯤꯗꯅ, ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯑꯩꯒꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯍꯦ꯫ ꯍꯌꯦꯡꯗꯤ ꯑꯩꯍꯥꯛꯀꯤ ꯑꯀꯟꯕ ꯗ꯭ꯌꯨꯇꯤ ꯊꯣꯛꯏ, ꯉꯟꯇꯥ ꯆꯠꯀꯗꯧꯕꯅꯤ ꯏꯝꯐꯥꯜ ꯂꯣꯝꯗ꯫ ꯑꯩꯍꯥꯛ ꯑꯉꯥꯡꯁꯤꯡꯗꯁꯨ ꯍꯥꯏꯒꯦ ꯇꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯤꯗꯤ ꯃꯇꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ, ꯑꯉꯥꯡ ꯐꯥꯕ ꯑꯃꯁꯨ ꯇꯣꯏꯅ ꯇꯧꯈꯠꯂꯛꯂꯦ꯫ ꯀꯔꯤꯅꯣ ꯑꯉꯥꯡ ꯐꯥꯕ ꯍꯥꯏꯕꯗꯤ? ꯃꯍꯧꯁꯥ ꯇꯧꯔꯝꯕ ꯊꯕꯛ ꯅꯠꯇꯦ, ꯆꯤꯡꯊ꯭ꯔꯥꯎꯄꯣꯛꯄꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯃꯛꯇꯕꯨ ꯑꯉꯛꯄ ꯉꯥꯛꯇ꯫ ꯁꯔꯀꯥꯔꯒꯤ ꯑꯦꯗꯚꯣꯀꯦꯠ ꯃꯦꯍꯦꯔꯥꯂꯤ ꯁꯥꯍꯦꯕꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯉꯥꯏꯕꯗꯣ ꯐꯥꯈ꯭ꯔꯦ ꯍꯥꯏ꯫ ꯑꯃꯤꯔꯕꯣ? ꯀꯔꯤ ꯋꯥꯅꯣꯅꯦ ꯇꯥꯔꯤꯁꯤꯕꯣ? ꯃꯥꯡꯂꯦꯗꯅ꯫ ꯄꯥꯎ ꯇꯥꯔꯤꯕ ꯅꯣꯡꯌꯥꯏ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯏ, ꯐꯛꯂꯥꯡꯗ ꯅꯞꯁꯤꯜꯂꯛꯏ꯫ ꯍꯣꯏꯅꯦ, ꯅꯨꯄꯥ ꯃꯆꯥ ꯑꯃꯤꯔꯗꯣ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯅꯥꯅ ꯀꯝꯗꯧꯅ ꯐꯥꯈ꯭ꯔꯤꯕ? ꯑꯗꯨꯕꯨ ꯈꯪꯂꯕꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯃꯦꯍꯦꯔꯥꯂꯤ ꯁꯥꯍꯦꯕꯀꯤ ꯃꯔꯨꯞ ꯑꯃ ꯊꯤꯟꯅꯕ ꯊꯥꯔꯨꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯒꯥꯔꯤꯗꯨ꯫ ꯑꯗꯨꯗ ꯑꯃꯤꯔꯁꯨ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨꯗ ꯌꯥꯎꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯒꯥꯔꯤꯗꯨ ꯍꯜꯂꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯉꯥꯏꯅꯔꯤꯉꯩ ꯂꯝꯕꯤꯗꯒꯤ ꯑꯃꯤꯔꯁꯨ ꯌꯥꯎꯅ ꯒꯥꯔꯤꯗꯨ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯐꯨꯔꯒ ꯂꯝꯕꯤꯗ ꯊꯅꯝꯂ ꯃꯥꯜꯂꯦ꯫ ꯁꯤꯡ ꯆꯤꯡꯕ ꯒꯥꯔꯤ ꯑꯃꯅ ꯗ꯭ꯔꯥꯏꯚꯔꯗꯨ ꯂꯝꯕꯤꯗꯒꯤ ꯈꯨꯟꯗꯨꯅ ꯄꯨꯕꯤꯔꯛꯏ ꯍꯥꯏ꯫ ꯈꯔꯁꯨ ꯁꯣꯛꯂ ꯃꯥꯜꯂꯦ꯫ ꯒꯥꯔꯤꯗꯨꯗꯤ ꯀꯥꯟꯅꯕꯁꯨ ꯌꯥꯏ, ꯑꯉꯥꯡꯗꯨꯗꯤ ꯀꯔꯤꯒꯤ? ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯑꯃ, ꯑꯩꯈꯣꯏꯅ ꯈꯪꯄꯣꯠ ꯅꯠꯇꯦ꯫ ꯑꯩꯅ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯊꯅꯥꯗ ꯀꯣꯏꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯍꯥꯛ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯏꯝꯐꯥꯜꯗ ꯆꯠꯄ ꯇꯥꯔꯤ꯫ ꯃꯦꯍꯦꯔꯥꯂꯤ ꯁꯥꯍꯦꯕꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯤꯅꯥꯁꯨ ꯊꯨꯡꯂꯔꯦ ꯍꯥꯏ꯫ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯃꯦꯍꯦꯔꯥꯂꯤ ꯁꯥꯍꯦꯕꯀꯁꯨ ꯎꯅꯈꯤꯅꯤ꯫ ꯑꯃꯤꯅꯥ ꯂꯥꯛꯂꯦ ꯍꯥꯏꯕ? ꯑꯩꯈꯣꯏꯁꯨ ꯍꯪꯉꯨꯗꯕ ꯌꯥꯗꯦ, ꯉꯥꯎꯔꯝꯃꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯁꯅꯥꯇꯣꯝꯕꯗꯨ ꯆꯠꯊꯣꯛꯍꯟꯒꯅꯨ, ꯁ꯭ꯀꯨꯜꯒꯤ ꯕꯁ ꯂꯥꯛꯇ꯭ꯔꯕꯗꯤ ꯁ꯭ꯀꯨꯜ ꯀꯥꯍꯟꯒꯅꯨ, ꯕꯁ ꯊꯥꯐꯝꯗ ꯃꯇꯝ ꯆꯥꯅ ꯉꯥꯏꯕꯤꯌꯨ, ꯃꯆꯦꯝꯁꯨ ꯆꯠꯊꯣꯛꯍꯟꯒꯅꯨ꯫ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯦ ꯈꯛ ꯇꯝꯕ ꯉꯝꯗꯦ꯫ ꯐꯃꯨꯡ ꯐꯥꯅꯨꯡꯁꯦ ꯑꯃꯨꯛꯇ ꯀꯟꯊꯣꯛꯂꯣ, ꯌꯥꯍꯧ ꯊꯦꯡꯕ ꯌꯥꯄꯣꯠ ꯅꯠꯇꯦ꯫ ꯄꯥꯎ ꯇꯥꯔꯤꯕ ꯅꯣꯡꯌꯥꯏ ꯂꯦꯞꯄ ꯉꯝꯂꯛꯇꯦ꯫ ꯐꯝꯊꯩ ꯗꯥꯔꯤ ꯃꯊꯛꯇꯨꯗ, ꯉꯛꯄ, ꯑꯀꯤꯕ, ꯅꯤꯡꯕ ꯀꯥꯏꯕꯅ ꯄꯨꯡꯀꯨꯞ ꯀꯨꯞꯂꯕꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯇꯥꯏ꯫ ꯁꯤꯗ ꯑꯉꯥꯡ ꯃꯥꯡꯈ꯭ꯔꯒ ꯏꯝꯐꯥꯜꯗꯗꯤ ꯀꯔꯤꯒꯤ? ꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤ ꯂꯩꯔꯝꯒꯅꯤ? ꯏꯝꯐꯥꯜꯗ ꯈꯪꯗꯦ, ꯆꯤꯡ ꯃꯥꯟꯗ ꯈꯪꯗꯦ, ꯂꯣꯠꯂꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯎ ꯂꯧꯕ, ꯊꯤꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯈꯪꯗꯦ, ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯊꯤꯜꯂꯨꯔꯤꯕ ꯑꯗꯨꯅ ꯁꯤꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ꯫ ꯃꯤ ꯍꯥꯏꯕꯁꯦ ꯊꯥꯖꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯨꯞ ꯈꯪꯗꯦ, ꯃꯄꯥꯡ ꯈꯪꯗꯦ꯫ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯕꯨ ꯀꯗꯥꯏꯗꯒꯤ ꯇꯧꯔꯝꯒꯕꯅꯣ?
ꯑꯉꯥꯡꯗꯨ ꯃꯥꯒꯤꯁꯨ ꯃꯆꯥꯅꯤ ꯍꯥꯏꯕ꯫ ꯍꯥꯟꯅ ꯇꯤꯟꯅꯕꯁꯨ ꯅꯠꯇ ꯃꯥꯜꯂꯦꯗ, ꯃꯌꯨꯝ ꯃꯀꯩꯒ ꯅꯤꯡꯊꯤꯅ ꯈꯪꯗꯦ ꯍꯥꯏꯅꯩ꯫ ꯑꯃꯤꯔꯗꯨ ꯈꯥꯝꯕ ꯌꯥꯗꯦ ꯍꯥꯏ, ꯃꯥꯒ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯀꯨꯞꯄ ꯄꯥꯎ ꯈꯪꯒꯅꯤ ꯊꯥꯅꯥꯗꯒꯤ꯫ ꯉꯁꯤꯗꯤ ꯃꯍꯩ ꯂꯥꯡꯅꯕꯗ ꯚꯥꯞ ꯑꯃꯠꯇ ꯇꯥꯅꯗꯦ꯫ ꯀꯅꯥꯅ ꯈꯪꯉꯤ, ꯃꯔꯨꯞꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯉꯥꯡꯗꯨꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯖꯤꯟꯗꯨꯅ ꯄꯨꯊꯣꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯃꯥꯕꯨ ꯊꯅꯝꯂꯒ ꯍꯜꯂꯛꯄꯗꯅꯤ ꯍꯥꯏꯅ ꯐꯥꯈ꯭ꯔꯤꯕꯗꯣ꯫ ꯑꯗꯨꯃꯛꯄꯨ ꯍꯦꯛ ꯇꯧꯔꯕꯗꯤ ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯎꯃꯩꯗꯨ ꯃꯨꯊꯠꯂꯝꯃꯨ ꯇꯨꯝꯂꯝꯗꯥꯏꯗ꯫ ꯑꯩ ꯄꯣꯊꯥꯔꯒꯦ, ꯐꯃꯨꯡꯁꯤ ꯑꯃꯨꯛꯇ ꯀꯟꯊꯣꯛꯂꯣ꯫ ꯅꯣꯡꯌꯥꯏ ꯃꯈꯥ ꯇꯥꯅ ꯇꯥꯒꯗꯧꯕ ꯀꯤꯔꯛꯏ꯫ ꯃꯁꯥꯗꯨ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯏ꯫ ꯁ꯭ꯋꯔ ꯐꯨꯔꯛꯏ꯫ ꯀꯥꯒꯤ ꯊꯥꯎꯃꯩ ꯃꯨꯊꯠꯍꯧꯗ꯭ꯔꯤ꯫ ꯃꯍꯥꯛ ꯊꯣꯛꯂꯛꯂꯦ ꯌꯦꯅꯈꯥꯗꯨꯗꯒꯤ꯫ ꯗꯥꯔꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯀꯣꯟꯊꯣꯡ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯀꯣꯟꯊꯣꯛ ꯂꯥꯟꯊꯣꯛꯂꯝꯗꯥꯏꯗ ꯃꯥꯅ ꯆꯦꯠꯅ ꯀꯣꯟꯈꯤꯕ ꯖꯥꯝ ꯄꯥꯝꯕꯤꯔꯣꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯠ ꯂꯤꯠꯁꯤꯜꯂꯛꯏ, ꯃꯈꯣꯡꯗ ꯂꯦꯞꯄꯤ꯫ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯃꯈꯨꯠ ꯌꯦꯠꯅ ꯃꯇꯨꯡꯂꯣꯝꯗ ꯃꯥꯔꯛꯏ꯫ ꯊꯦꯡꯅꯩ ꯃꯁꯥꯗ ꯌꯥꯜꯂꯤꯕ ꯀꯝꯊꯤ꯫ ꯀꯝꯊꯤꯗꯨ ꯈꯪꯁꯠ ꯁꯠꯇꯣꯛꯏ꯫ ꯃꯨꯟꯅ ꯌꯦꯡꯏ, ꯃꯈꯥ ꯆꯤꯛꯏ꯫ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏ꯫ ꯆꯥꯍꯤꯡ ꯆꯥꯕ ꯁꯥꯗꯧꯅ ꯉꯪꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯄꯥꯏꯔꯤꯕ ꯊꯥꯡꯗꯨꯅ ꯌꯥꯟꯊꯔꯛꯏ ꯖꯥꯝ ꯄꯥꯝꯕꯤꯗ꯫ ꯆꯣꯛ ꯂꯥꯎꯕ ꯃꯈꯣꯟꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗꯨꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯇꯥꯎꯇꯣꯛꯈꯤ꯫ ꯎꯄꯥꯟꯗꯨ ꯃꯈꯣꯡꯗꯒꯤ ꯃꯇꯣꯟ ꯐꯥꯎꯕ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯈꯥꯡꯏ꯫ ꯎꯄꯥꯟꯗꯨꯗ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯄꯥꯏꯊꯣꯛꯈꯤ꯫ ꯊꯥꯡꯐꯝꯗꯒꯤ ꯊꯥꯡꯗꯨ ꯄꯥꯛ ꯁꯠꯀꯠꯄ ꯉꯝꯗꯦ꯫ ꯈꯥ ꯆꯤꯛꯅ ꯁꯠꯀꯠꯂꯛꯏ ꯊꯥꯡꯗꯨ꯫ ꯑꯃꯨꯛꯁꯨ ꯌꯥꯟꯊꯒꯦ ꯍꯥꯏꯕꯒꯨꯝ ꯍꯥꯏꯒꯠꯂꯛꯏ, ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯥꯈꯤ ꯊꯥꯡꯗꯨ ꯃꯈꯨꯠꯇꯒꯤ ꯍꯩꯈꯣꯡꯗꯨꯃꯛꯇꯗ꯫ ꯅꯨꯡꯁꯥ ꯊꯕꯦꯠ ꯊꯕꯦꯠ ꯑꯃꯨꯛ ꯂꯦꯞꯂꯦ꯫ ꯂꯦꯞꯂꯝꯂꯒ ꯆꯦꯖꯦꯠ ꯀꯣꯜꯂꯦ ꯎꯄꯥꯟꯗꯨ꯫ ꯃꯔꯥꯏꯕꯛꯅ ꯇꯥꯂꯥ ꯎꯔꯩꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯎꯄꯥꯟꯗꯨ ꯅꯤꯛꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯂꯦꯞꯈ꯭ꯔꯦ꯫ ꯎꯄꯥꯟꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯕ ꯎꯆꯦꯛꯂꯥꯁꯤꯡꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯍꯧꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯥꯅ ꯌꯥꯟꯈꯤꯕ ꯊꯥꯡꯐꯝꯗꯨꯃꯛꯇꯗ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯎꯄꯥꯟꯗꯨꯒꯤ ꯎꯇꯣꯟ ꯇꯝꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯆꯦꯖꯦꯠ ꯑꯃꯨꯛ ꯀꯣꯜꯂꯤ ꯎꯄꯥꯟꯗꯨꯕꯨ꯫ ꯋꯥꯔꯧꯅꯨ, ꯑꯩꯍꯥꯛ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯂꯒ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯃꯛꯇꯗ ꯁꯥꯡꯗ꯭ꯔꯣꯡ ꯇꯥꯔꯛꯂꯦ꯫ ꯇꯐꯤꯡ ꯇꯐꯤꯡ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯀꯝꯊꯤꯗꯨ ꯈꯨꯟꯒꯠꯂꯦ, ꯇꯨꯡꯗ ꯌꯥꯜꯂꯤꯕ ꯊꯥꯡꯈꯨꯝꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯀꯣꯟꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯆꯠꯀꯦ ꯊꯣꯛꯂꯛꯂꯦ꯫ ꯑꯃꯨꯛ ꯂꯦꯞꯄꯤ ꯂꯝꯌꯥꯏꯗ, ꯑꯗꯨꯒ ꯍꯨꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇ꯭ꯔꯪꯀ ꯕꯦꯒꯀ ꯈꯨꯟꯒꯠꯂꯒ ꯃꯈꯥ ꯄꯥꯡꯕꯔꯣꯝꯗ ꯆꯠꯊꯔꯛꯂꯦ ꯑꯁꯨꯝ ꯑꯁꯨꯝ, ꯑꯔꯦꯞꯄ ꯂꯩꯇꯅ ꯑꯌꯥꯡꯕ ꯈꯣꯡꯆꯠꯇ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯏꯔꯤꯛꯅꯩ꯫ ꯐꯨꯏꯅ ꯍꯣꯟꯕ ꯅꯨꯡꯁꯥ ꯁ꯭ꯋꯔꯅ ꯃꯩ ꯄꯨꯕꯗꯨ ꯃꯉꯥꯏ꯫ ꯆꯨꯝꯅ ꯆꯠꯄꯗꯨꯅ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ, ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯆꯧꯕ ꯂꯝꯕꯤ ꯄꯔꯤꯡꯗ ꯂꯥꯛꯂꯝꯕꯗꯒꯤ ꯃꯅꯤꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯤꯕ ꯑꯄꯤꯛꯄ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯆꯤꯡꯖꯨꯝ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯐꯪꯂꯛꯂꯦ꯫ ꯇꯣꯔꯕꯥꯟ ꯍꯦꯛ ꯌꯧꯕꯒ ꯍꯤꯗꯦꯟ ꯇꯥꯐꯝ ꯊꯤꯔꯨꯗꯅ ꯇꯣꯔꯣꯡ ꯈꯣꯡꯆꯥ, ꯂꯩꯄꯨꯡꯈꯥꯡꯅꯆꯤꯡꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯥꯝꯕꯤ ꯃꯆꯥ ꯃꯆꯥꯁꯤꯡꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯍꯧꯔꯤꯕ ꯑꯉꯝꯕ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯨꯝꯊꯔꯛꯏ꯫ ꯆꯨꯝꯅ ꯀꯨꯝꯊꯕꯅ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦ, ꯃꯁꯥꯗꯨ ꯁꯤꯊꯔꯛꯏ, ꯑꯣꯟꯊꯔꯛꯏ ꯅꯨꯡ ꯑꯣꯟꯕꯒꯨꯝ꯫ ꯃꯐꯤ ꯃꯔꯣꯜ ꯄꯨꯝꯁꯦ ꯁꯦꯒꯥꯏꯔꯦ, ꯃꯁꯥꯗꯨ ꯏꯍꯪ ꯅꯥꯏꯍꯪ ꯁꯥꯔꯦ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯐꯪꯂꯛꯂꯕꯗ ꯏꯃꯥꯏꯊꯛꯇ ꯆꯣꯡꯊꯗꯨꯅ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯇꯝꯅ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯇꯥꯎꯈꯠ ꯂꯥꯜꯂꯛꯂꯦ꯫ ꯇꯨꯔꯦꯜꯒꯤ ꯑꯀꯟꯕ ꯏꯆꯦꯜ, ꯏꯁꯤꯡꯒꯤ ꯑꯏꯪꯕ, ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ꯫ ꯇꯣꯔꯕꯥꯟ ꯂꯩꯔꯥꯏ ꯐꯪꯂꯛꯄꯗ ꯑꯃꯨꯛ ꯂꯦꯞꯄ ꯇꯧꯗꯅ ꯅꯥꯔꯛ ꯃꯣꯡꯁꯣꯡꯃꯛꯇꯗ ꯉꯥꯏꯔꯕ ꯑꯉꯝꯕ ꯂꯩꯔꯥꯏ ꯊꯛꯇ ꯀꯥꯈꯠꯂꯛꯂꯒ ꯑꯇꯦꯟꯕ ꯂꯝꯍꯥꯡ ꯐꯪꯂꯦ꯫ ꯃꯥꯡꯗ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯆꯠꯈ꯭ꯔꯤꯕ ꯄꯤꯛꯂꯕ ꯂꯝꯕꯤ ꯑꯃ ꯇꯥꯔꯛꯂꯦ꯫ ꯂꯝꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯅ ꯁꯥꯡꯅ ꯆꯦꯜꯂꯛꯂꯦ꯫ ꯎꯔꯛꯂꯦ ꯃꯥꯡꯗ ꯇꯥꯔꯤꯕ ꯃꯣꯂꯥꯡ ꯃꯔꯤꯡ ꯈꯨꯟꯒꯤ ꯁꯨꯛꯂꯕ ꯎꯔꯛ ꯋꯥꯔꯛ꯫ ꯂꯦꯞꯇꯦ, ꯄꯣꯊꯥꯗꯦ ꯃꯍꯥꯛ꯫ ꯈꯨꯟꯗꯨ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯈꯨꯟꯒꯤ ꯄꯟꯖꯤꯟ ꯌꯧꯔꯛꯄꯗ ꯈꯨꯜꯂꯛꯇ ꯈꯣꯡꯂꯤꯕ ꯍꯨꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯏ꯫ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯃꯣꯂꯥꯡ ꯈꯨꯟꯒꯤ ꯅꯣꯡꯄꯣꯛ ꯑꯋꯥꯡ ꯆꯤꯊꯦꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯌꯨꯝꯊꯣꯡꯄꯣꯛꯅꯤ꯫ ꯌꯨꯝꯗꯨꯒꯤ ꯊꯣꯟꯆꯤꯟꯗ ꯆꯞ ꯂꯦꯞꯂꯒ
ꯂꯣꯜꯂꯞ ꯀꯧꯔꯛꯏ꯫ "ꯏꯇꯥꯎ, ꯏꯇꯥꯎ ꯃꯣꯕ, ꯀꯅꯥꯅꯣ?" ꯈꯨꯝꯂꯛꯏ ꯏꯃꯨꯡꯗꯒꯤ꯫ "ꯑꯩꯅꯤꯅꯦ ꯏꯇꯥꯎ, ꯁꯅꯥꯍꯟꯅꯤꯅꯦ." "ꯀꯅꯥ? ꯁꯅꯥꯍꯜ ꯍꯥꯏꯕ?" ꯆꯤꯡꯉꯩ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯂꯦ꯫ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯔꯕ, ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯅꯔꯝꯂꯒ ꯆꯦꯆꯦꯠ ꯀꯧꯅꯩ ꯑꯅꯤꯃꯛ ꯍꯔꯥꯎ ꯍꯔꯥꯎ꯫ ꯀꯣꯟꯅ ꯍꯪꯂꯛꯏ ꯅꯨꯄꯥꯗꯨꯅ, "ꯀꯩꯗꯧꯉꯩ ꯂꯥꯛꯄ?" "ꯉꯔꯥꯡ ꯑꯍꯤꯡ." ꯃꯃꯤꯠ ꯃꯔꯤꯃꯛ ꯏꯔꯥ ꯆꯦꯟꯅꯩ, ꯀꯣꯟꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯅꯗꯨꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯅꯩ꯫ "ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ?" "ꯂꯣꯏꯕ ꯂꯣꯏꯗꯕ ꯂꯥꯛꯂꯕꯅꯤ." ꯃꯣꯕ ꯉꯛꯆꯥꯅꯅ ꯌꯦꯡꯉꯤ꯫ "ꯅꯐꯤ-ꯅꯔꯣꯜ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ, ꯊꯣꯡ ꯂꯥꯜꯂꯛꯄꯗꯤ ꯀꯩꯗꯧꯏ?" "ꯊꯣꯡ ꯇꯥꯟꯅ ꯆꯠꯅꯕꯒꯤ ꯃꯇꯝ ꯐꯪꯗ꯭ꯔꯦ." "ꯂꯥꯎ ꯏꯃꯨꯡ ꯆꯪꯁꯤ, ꯅꯐꯤ ꯍꯣꯡꯗꯣꯛꯁꯤ, ꯑꯩ ꯃꯩ ꯍꯧꯒꯠꯀꯦ, ꯃꯩꯅꯥꯛꯇ ꯐꯝꯁꯤ, ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯇꯣꯛꯂꯔꯅꯤ." "ꯇꯨꯔꯦꯟ ꯃꯆꯥ ꯑꯁꯤꯒꯤ ꯏꯁꯤꯡꯅ ꯑꯩꯕꯨ ꯏꯪꯍꯟꯕ ꯉꯝꯄꯣꯠ ꯅꯠꯇꯦ." ꯃꯣꯕ ꯏꯉꯛ ꯉꯛꯏ꯫ ꯆꯪꯂꯛꯂꯒ ꯂꯨꯈꯨꯝ ꯀꯥꯗ ꯌꯥꯜꯂꯝꯕ ꯈꯨꯗꯩ ꯑꯃ ꯂꯧꯊꯗꯨꯅ ꯄꯤ꯫ "ꯁꯦ, ꯁꯤ ꯍꯣꯡꯗꯣꯛꯈꯣ, ꯊꯣꯡꯅꯥꯛꯄꯥꯟꯗ ꯆꯪꯉꯨ, ꯑꯩꯅ ꯈ꯭ꯋꯥꯡ ꯌꯥꯏꯔꯝꯕꯒꯤ ꯐꯛꯇꯨꯗ ꯐꯝꯃꯨ, ꯐꯤꯁꯨ ꯂꯩꯕꯅꯤ, ꯅꯍꯥꯛ ꯏꯐꯤꯡ ꯐꯤꯡꯅ ꯎꯔꯦ, ꯇꯞꯊꯈꯣ, ꯑꯗꯨꯛ ꯌꯥꯝꯅ ꯃꯩꯁꯥ ꯂꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯈꯨꯗꯩꯗꯨ ꯍꯣꯡꯗꯣꯛꯏ, ꯃꯐꯤ ꯃꯔꯣꯟ ꯑꯆꯣꯠꯄꯁꯤꯡ ꯌꯥꯟꯊꯠꯂꯤ ꯅꯥꯛꯇ ꯂꯩꯔꯝꯕ ꯐꯤꯌꯥꯟꯈꯣꯛ ꯑꯃꯗ꯫ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯡꯅꯥꯛꯄꯥꯟꯗ꯫ ꯐꯝꯐꯥꯠꯇ꯭ꯔꯤ꯫ "ꯏꯇꯥꯎ, ꯑꯩ ꯃꯩ ꯆꯨꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯅꯍꯥꯛ ꯌꯨꯝꯗ..." "ꯃꯗꯨ ꯂꯥꯏꯔꯤ." ꯃꯣꯕ ꯊꯣꯡꯅꯥꯛꯄꯥꯟꯗ ꯇꯥꯔꯤꯕ ꯑꯀꯪꯕ ꯁꯤꯡꯖꯥꯁꯤꯡꯗꯨ ꯊꯦꯛꯇꯨꯅ ꯃꯨꯁꯤ ꯃꯨꯁꯤ ꯆꯥꯛꯂꯤꯕ ꯃꯩꯐꯝꯗꯨꯗ ꯍꯥꯞꯄꯤ꯫ "ꯑꯩꯅ ꯈ꯭ꯋꯥꯡ ꯌꯥꯏꯔꯝꯕꯒꯤ ꯐꯛꯇꯨꯗ ꯐꯝꯃꯨ, ꯐꯤꯁꯨ ꯂꯩꯕꯅꯤ, ꯅꯍꯥꯛ ꯏꯐꯤꯡ ꯐꯤꯡꯅ ꯎꯔꯦ, ꯇꯞꯊꯈꯣ, ꯑꯗꯨꯛ ꯌꯥꯝꯅ ꯃꯩꯁꯥ ꯂꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯈꯨꯗꯩꯗꯨ ꯍꯣꯡꯗꯣꯛꯏ, ꯃꯐꯤ ꯃꯔꯣꯟ ꯑꯆꯣꯠꯄꯁꯤꯡ ꯌꯥꯟꯊꯠꯂꯤ ꯅꯥꯛꯇ ꯂꯩꯔꯝꯕ ꯐꯤꯌꯥꯟꯈꯣꯛ ꯑꯃꯗ꯫ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯣꯡꯅꯥꯛꯄꯥꯟꯗ꯫ ꯐꯝꯐꯥꯠꯇ꯭ꯔꯤ꯫ "ꯏꯇꯥꯎ, ꯑꯩ ꯃꯩ ꯆꯨꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯅꯍꯥꯛ ꯌꯨꯝꯗ..." "ꯃꯗꯨ ꯂꯥꯏꯔꯤ." ꯃꯣꯕ ꯊꯣꯡꯅꯥꯛꯄꯥꯟꯗ ꯇꯥꯔꯤꯕ ꯑꯀꯪꯕ ꯁꯤꯡꯖꯥꯁꯤꯡꯗꯨ ꯊꯦꯛꯇꯨꯅ ꯃꯨꯁꯤ ꯃꯨꯁꯤ ꯆꯥꯛꯂꯤꯕ ꯃꯩꯐꯝꯗꯨꯗ ꯍꯥꯞꯄꯤ꯫ ꯄꯥꯝꯖꯔꯕ ꯁꯤꯡꯖꯥꯁꯤꯡꯗꯨ ꯐꯪꯕꯗ ꯑꯣꯝꯗꯨꯅ ꯂꯩꯔꯝꯂꯕ ꯄꯦꯟꯕ ꯅꯥꯏꯔꯔꯣꯏꯗꯧꯕ ꯃꯩꯒꯤ ꯃꯩꯔꯤ ꯃꯀꯥ ꯐꯜꯂꯛꯏ꯫ ꯃꯣꯕꯅ ꯍꯪꯉꯤ, "ꯀꯔꯝꯕ ꯑꯃꯃꯨꯛ?" "ꯏꯍꯥꯛꯊꯛꯀꯤ ꯏꯃꯨꯡ ꯑꯃ ꯃꯩ ꯆꯨꯔꯦ." ꯃꯣꯕ ꯌꯦꯡꯈꯠꯂꯛꯏ꯫ "ꯑꯩꯍꯥꯛ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯧꯔꯛꯄꯅꯤ꯫ ꯑꯂꯤꯒꯔꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕꯤ ꯅꯨꯄꯤꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯃꯊꯟꯇ ꯇꯔꯛ ꯇꯔꯛ ꯆꯠꯄꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯃꯅꯤꯄꯨꯔꯗꯒꯤꯅꯤ, ꯑꯩꯒ ꯂꯝꯕꯤ ꯇꯤꯟꯅꯩ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯍꯥꯛ ꯏꯆꯥꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯩꯅ ꯉꯝꯕ ꯃꯈꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯂꯥꯛꯃꯤꯟꯅꯩ꯫ ꯊꯦꯡꯃꯟꯈ꯭ꯔꯕ ꯑꯗꯨꯗ ꯃꯄꯥꯃꯆꯥꯅ ꯈꯥꯝꯗꯨꯅ ꯑꯩꯍꯥꯛ ꯃꯈꯣꯏꯒꯤꯗ ꯂꯦꯛꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯤꯃꯆꯥꯗꯨꯒꯤ ꯃꯄꯥ ꯃꯦꯍꯦꯔꯥꯂꯤꯅ..." "ꯃꯦꯍꯦꯔꯥꯂꯤ, ꯁꯔꯀꯥꯔꯒꯤ ꯎꯀꯤꯜꯗꯣ?" "ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯨꯄꯤꯃꯆꯥꯗꯨ ꯃꯥꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯌꯥꯗꯅ ꯅꯣꯡꯉꯥꯜꯂꯒ ꯃꯦꯍꯦꯔꯥꯂꯤꯅ ꯑꯩꯕꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯊꯤꯟꯅꯅꯕ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯂꯥꯏ ꯑꯃꯅ ꯏꯟꯁꯤꯟꯕꯗꯧꯅ ꯑꯩꯕꯨ ꯊꯤꯟꯕ ꯆꯠꯄꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯃꯤꯔꯅ ꯃꯍꯥꯛꯁꯨ ꯆꯠꯀꯅꯤ, ꯑꯩꯒꯤ ꯌꯨꯝ ꯈꯪꯒꯅꯤ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯩꯅ ꯐꯅ ꯈꯥꯝꯃꯤ, ꯃꯍꯥꯛ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯄꯥꯒ ꯃꯆꯦꯝꯒꯅ ꯑꯉꯥꯡꯗꯨꯅ ꯃꯥꯁꯨ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗ ꯑꯩꯕꯨ ꯊꯥꯖꯕꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯅ ꯈꯪꯂꯤꯕꯗꯨ ꯃꯉꯥꯏ, ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ?" ꯒꯊꯤ ꯂꯩꯇ꯭ꯔꯗꯨꯅ ꯑꯩꯅ ꯗ꯭ꯔꯥꯏꯚꯔꯗꯨꯕꯨ ꯁꯉꯥꯏꯔꯣꯛ ꯇꯥꯟꯅ ꯒꯥꯔꯤ ꯊꯧꯍꯜꯂꯝꯃꯤ꯫ ꯃꯣꯕ ꯋꯥꯔꯤ ꯇꯥꯔꯝꯕꯗꯒꯤ ꯁꯅꯥꯍꯟꯗ ꯌꯦꯡꯈꯠꯂꯛꯏ꯫ "ꯁꯉꯥꯏꯔꯣꯛ ꯇꯥꯟꯅ?" "ꯑꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯑꯃ ꯂꯩꯔꯝꯗꯦ꯫ ꯑꯃꯤꯔ ꯁꯥꯡꯅ ꯒꯥꯔꯤꯗ ꯆꯠꯄꯗꯒꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯄꯒꯤ ꯋꯥ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯃꯐꯝꯗꯨꯗ ꯀꯨꯝꯊꯍꯧꯔꯦ꯫ ꯗ꯭ꯔꯥꯏꯚꯔꯅ ꯑꯉꯥꯡꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯉꯥꯡꯗꯣ ꯃꯌꯨꯝ ꯌꯧꯈꯤꯗ꯭ꯔꯦ, ꯂꯝꯕꯤꯗꯒꯤ ꯒꯨꯟꯗꯥꯁꯤꯡ ꯈꯔꯅ ꯐꯥꯈ꯭ꯔꯦ ꯍꯥꯏ, ꯖꯤꯞ ꯒꯥꯔꯤꯗꯨꯒ ꯀꯣꯟꯅꯅ꯫ ꯗ꯭ꯔꯥꯏꯚꯔꯕꯨꯅ ꯐꯨꯕ ꯃꯈꯩ ꯐꯨꯔꯒ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏ ꯂꯝꯕꯤꯗ꯫ ꯋꯥꯐꯝꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯛꯈ꯭ꯔꯦ꯫ ꯐꯥꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗꯦ꯫
ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕꯣꯏꯗ? ꯑꯆꯨꯝꯕꯅꯤ ꯏꯇꯥꯎ, ꯂꯥꯏꯕꯛ ꯐꯔꯒꯕꯨ ꯑꯁꯨꯝꯅ ꯊꯣꯛꯀꯗ꯭ꯔꯥ? ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤꯗ ꯂꯦꯛꯂꯨꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥꯗ ꯊꯥꯖꯈꯤꯕ, ꯑꯩꯒ ꯇꯧꯃꯤꯟꯅꯔꯤꯉꯩꯗ ꯐꯥꯔꯝꯂꯕ ꯐꯔꯝꯒꯗꯧꯕꯅꯤ꯫ ꯑꯩꯅ ꯑꯉꯥꯡꯗꯨꯕꯨ ꯀꯌꯥꯗ ꯂꯥꯞꯅ ꯄꯨꯊꯣꯛꯂꯨꯕ, ꯑꯃꯤꯔꯒꯤ ꯃꯄꯥ ꯃꯃꯥ ꯀꯔꯤ ꯑꯣꯏꯔꯝꯒꯕ, ꯑꯩꯕꯨꯅ ꯀꯔꯤ ꯈꯜꯂꯝꯒꯕ? ꯏꯇꯥꯎ, ꯑꯩ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛ ꯊꯋꯥꯏ ꯄꯥꯝꯃꯨꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯕ? ꯃꯇꯝ ꯀꯨꯏꯅ ꯑꯩꯍꯥꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯨꯔꯦ꯫ ꯄꯣꯛꯅꯐꯝ ꯑꯣꯏꯔꯕꯁꯨ ꯑꯩꯍꯥꯛ ꯃꯐꯝꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯐꯥꯎꯕ ꯀꯥꯎꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯍꯥꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ꯫ ꯑꯩꯒ ꯂꯣꯏꯅꯔꯨꯕ ꯇꯤꯟꯅꯔꯨꯕ ꯄꯨꯝꯅꯃꯛ ꯉꯝꯅ ꯃꯩꯁꯥ ꯂꯥꯡꯍꯜꯂꯦ꯫ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯔꯕ ꯃꯇꯥꯡ ꯀꯌꯥꯗ ꯅꯪꯅ ꯂꯦꯞꯄꯤꯈꯤ꯫ ꯏꯇꯥꯎ, ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯃꯁꯥ ꯄꯨꯝꯕ ꯇꯅꯤꯛ ꯇꯅꯤꯛ ꯁ꯭ꯋꯔ ꯐꯨꯏꯔꯛꯏ꯫ ꯐꯨꯡꯒꯥꯗ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯌꯦꯡꯏ꯫ ꯃꯣꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯏꯃꯨꯡꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯣꯕꯅ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯑꯩ ꯄꯥꯡꯗꯧꯔꯤꯕꯁꯤꯕꯨ ꯏꯇꯥꯎ? ꯅꯪꯒꯤ ꯅꯇꯦꯡ ꯅꯠꯇꯅꯗꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯕ? ꯑꯩꯍꯥꯛ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ, ꯀꯔꯤ ꯇꯧ ꯍꯥꯏꯕꯒꯦ? ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕ, ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ, ꯑꯁꯨꯝꯅ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯑꯃꯠꯇꯁꯨ ꯐꯪꯈꯤ ꯍꯥꯏꯕ ꯇꯥꯗꯦ꯫ ꯍꯥꯠꯇꯣꯛꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯊꯥꯞꯄꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯌꯣꯟꯊꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯒꯤꯗꯃꯛ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯅꯩ꯫ ꯃꯦꯍꯔꯥꯂꯤ ꯃꯇꯤꯛ ꯆꯥꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ, ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯃꯤꯅꯤ꯫ ꯁꯦꯜ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯒꯥꯔꯤꯗꯨ ꯄꯥꯝꯕꯗꯒꯤ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯇꯤꯛ ꯆꯥꯕ ꯃꯄꯥꯗꯤ ꯂꯩꯔꯤꯗꯅ꯫ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯗꯨꯗꯤ ꯄꯨꯝꯇꯣꯞ ꯇꯣꯞꯄ ꯋꯥꯅꯤ꯫ ꯑꯩꯅ ꯃꯤꯅꯝꯈꯤꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯥꯛꯂꯤꯕꯁꯤ꯫ ꯑꯩꯅ ꯅꯤꯡꯂꯝꯕ ꯄꯨꯝꯅꯃꯛ ꯎꯠ ꯑꯣꯏꯔꯝꯂꯦ꯫ ꯀꯥꯏꯈ꯭ꯔꯁꯅꯨ, ꯑꯩꯍꯥꯛ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯆꯨꯝꯃꯤ, ꯑꯩ ꯈꯪꯂꯦ꯫ ꯏꯇꯥꯎ, ꯑꯩꯍꯥꯛ ꯂꯥꯛꯂꯝꯗꯕꯅ ꯐꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯝꯕ ꯌꯥꯕꯅꯤ꯫ ꯁꯅꯥꯍꯜ ꯋꯥ ꯃꯈꯥ ꯇꯥꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯦ꯫ ꯃꯣꯕꯁꯨ ꯎꯏ ꯃꯥꯅ ꯇꯧꯔꯤꯕꯗꯨ꯫ ꯍꯥꯏꯔꯛꯏ, ꯇꯞꯊꯈꯣ ꯏꯇꯥꯎ꯫ ꯀꯔꯝꯅ ꯇꯞꯊꯒꯗꯧꯔꯤꯕꯅꯣ? ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯃꯩꯍꯧꯔꯕꯁꯤꯗ ꯀꯔꯝꯅ ꯇꯞꯊꯒꯗꯧꯕ? ꯑꯩꯒꯤ ꯏꯄꯥꯞꯀꯤ ꯄ꯭ꯔꯥꯌꯆꯤꯠ ꯑꯩꯍꯥꯛ ꯐꯪꯐꯝ ꯊꯣꯛꯏ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯔꯤ ꯃꯔꯥꯜ ꯂꯩ? ꯑꯩꯍꯥꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯉꯝꯂꯒꯅꯤ꯫ ꯑꯃꯤꯔꯕꯨꯗꯤ ꯑꯩꯍꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯏꯇꯥꯎ꯫ ꯇꯥꯛꯎ, ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯈꯣ꯫ ꯊꯥꯖꯁꯤꯔ ꯊꯥꯖꯒꯨꯝꯁꯤꯔ ꯈꯪꯗꯦ, ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯅꯤ꯫ ꯅꯣꯡꯃ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ, ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯔꯕ, ꯃꯊꯣꯠ ꯀꯥꯔꯛꯄ ꯄꯥꯈꯪ ꯑꯃ ꯁꯥꯊꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯏꯍꯪ ꯅꯥꯏꯍꯪ ꯁꯥꯕ ꯃꯈꯩ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ, ꯃꯃꯥꯟꯅꯕ ꯑꯅꯤꯈꯛꯅ꯫ ꯃꯥꯕꯨ ꯂꯥꯏꯀꯟꯅꯅꯕ ꯑꯩꯒꯤꯗ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯊꯝꯒꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯈꯨꯟꯗꯨꯅ ꯑꯩꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯁꯤꯡꯅꯔꯤꯕꯅꯤ꯫ ꯑꯆꯨꯝꯕꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯤ ꯀꯠꯊꯣꯛꯀꯦ ꯂꯦꯞꯂꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯐꯥꯒꯗꯧꯕꯒꯤ, ꯍꯥꯠꯀꯗꯧꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯃꯁꯤꯃꯇꯪ ꯈꯪꯕꯤꯌꯨ, ꯑꯩꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯐꯪꯒꯅꯤ꯫ ꯆꯦ ꯑꯃ ꯊꯝꯖꯔꯝꯒꯦ, ꯑꯩꯒꯤ ꯃꯤꯡ ꯐꯪꯅꯐꯝ ꯃꯁꯤꯗ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯏꯄꯥꯒꯤꯗꯃꯛꯅꯤ, ꯀꯅꯥꯗꯁꯨ ꯎꯍꯟꯕꯤꯒꯅꯨ, ꯆꯦꯠꯅ ꯊꯝꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯂꯒ ꯆꯦ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯩꯍꯥꯛ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯎꯄꯥꯏ ꯍꯥꯏꯕꯕꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯤꯔꯨꯒꯗꯕ ꯃꯉꯥꯏ꯫ ꯃꯈꯣꯏ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯤꯡꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯗ ꯆꯪꯖꯔꯨꯒꯗꯕ ꯃꯉꯥꯏ꯫ ꯆꯦꯗꯨꯗꯤ ꯂꯩꯔꯤꯕꯗꯅ? ꯂꯩꯔꯝꯕ ꯌꯥꯏ, ꯊꯤꯗ꯭ꯔꯕꯗꯤ ꯈꯪꯂꯣꯏ꯫ ꯃꯍꯥꯛꯅ ꯄꯤꯔꯝꯕꯗꯒꯤ ꯑꯩꯅ ꯐꯤ ꯎꯄꯨꯗ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤꯅꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯍꯥꯛ ꯌꯦꯡꯂꯨꯗꯦ꯫ ꯃꯈꯣꯏꯕꯨ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯐꯥꯒꯗꯧꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯃꯛ ꯍꯥꯏꯈꯤ꯫ ꯅꯍꯥꯛꯅ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯤꯉꯩ ꯆꯩꯔꯛꯁꯤꯗ, ꯂꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯐꯅ ꯌꯥꯝꯅ ꯑꯣꯟꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯅ ꯆꯨꯝꯕ ꯀꯅꯥꯅ ꯂꯥꯟꯕ ꯈꯟꯐꯝ ꯈꯪꯗꯦ꯫ ꯁꯔꯀꯥꯔ ꯑꯁꯤꯒ ꯃꯨꯛꯅꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯂꯩꯕꯒꯤ ꯋꯥ ꯇꯥꯏ꯫ ꯍꯥꯠꯅ ꯁꯨꯅꯕꯒꯤ, ꯁꯤꯐꯥꯏꯁꯤꯡꯒ ꯀꯥꯞꯅꯕꯒꯤ ꯄꯥꯎ ꯇꯠꯇꯅ ꯇꯥꯏ꯫ ꯃꯁꯤ ꯇꯥꯕꯗ ꯄꯥꯈꯪꯗꯨꯕꯨ ꯑꯩꯍꯥꯛ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯈꯜꯂꯨꯔꯒ ꯀꯤꯕ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯣꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ
ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯅꯤꯡꯉꯤ ꯅꯪꯁꯨ ꯈꯜꯂꯨ ꯄꯥꯈꯪꯗꯨ ꯑꯔꯥꯟꯕꯗꯤ ꯍꯥꯏꯒꯅꯤ ꯊꯥꯖꯗꯦ ꯁꯅꯥꯍꯜ ꯍꯥꯏꯔꯤꯕꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯥꯒꯤ ꯋꯥꯗꯨ ꯑꯩ ꯊꯥꯖꯩ ꯆꯦꯗꯨ ꯐꯪꯗꯕ ꯌꯥꯗꯦ ꯃꯈꯣꯏ ꯑꯐꯕꯁꯨ ꯑꯣꯏꯁꯅꯨ ꯐꯠꯇꯕꯁꯨ ꯑꯣꯏꯁꯅꯨ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯊꯥꯡꯅꯕ ꯌꯥꯕ ꯃꯔꯝ ꯀꯌꯥꯃꯨꯛ ꯂꯩ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯂꯪꯂꯥ ꯂꯪꯖꯤꯟꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯒꯠꯂꯛꯂꯦ ꯃꯣꯕ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯐꯩꯅ ꯊꯥꯔꯤꯕ ꯑꯆꯧꯕ ꯎꯄꯨ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯂꯥꯇꯦꯟ ꯊꯥꯎꯃꯩꯗꯨ ꯁꯅꯥꯍꯟꯅ ꯄꯨꯁꯤꯜꯂꯛꯏ ꯃꯣꯕꯅ ꯎꯄꯨꯒꯤ ꯁꯣ ꯍꯥꯡꯂꯦ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯑꯃꯃꯝ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯦ ꯀꯨꯏꯔꯕ ꯆꯦꯅꯤ ꯏꯇꯥꯎ ꯆꯍꯤ 4-5 ꯑꯣꯏꯔꯝꯂꯒꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯗꯨꯝ ꯊꯝꯖꯤꯟꯈꯤꯕꯅꯤ ꯐꯤꯔꯣꯜ ꯃꯊꯪ ꯍꯥꯏꯗꯣꯛꯇꯨꯅ ꯊꯤꯔꯛꯏ ꯆꯦꯗꯨ ꯆꯦ ꯑꯃ ꯊꯦꯡꯅꯩ ꯐꯥꯛꯇꯣꯛꯇꯨꯅ ꯄꯥꯏ ꯃꯩꯉꯥꯟꯗ ꯑꯃ ꯐꯪꯏ ꯌꯦꯡꯏ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯄꯈ꯭ꯔꯥ ꯌꯨꯝꯕꯥꯜꯒꯤ ꯍꯧꯅꯕ ꯃꯊꯣꯡ ꯑꯃꯠꯇ ꯈꯪꯗꯕꯒꯨꯝ ꯇꯧꯏ ꯐꯅ ꯀꯨꯏꯅ ꯑꯣꯠꯂꯦ ꯎꯄꯨꯗꯨ ꯀꯥꯏꯅꯊꯪꯗ ꯎꯄꯨꯒꯤ ꯀꯥꯆꯤꯟꯗ ꯆꯦ ꯃꯆꯦꯠ ꯑꯊꯨꯞꯄ ꯑꯃ ꯐꯪꯂꯦ ꯂꯩꯀꯥꯡ ꯆꯥꯔꯕ ꯃꯛꯁꯤꯜꯂꯕ ꯆꯦꯅꯤ ꯃꯣꯕꯅ ꯐꯥꯛꯇꯣꯛꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯌꯦꯡꯏ ꯂꯩꯔꯦ ꯏꯇꯥꯎ ꯃꯁꯤ ꯃꯥꯜꯂꯤ ꯊꯥꯎꯃꯩꯒꯤ ꯃꯩꯉꯥꯟꯗ ꯌꯦꯡꯅꯩ ꯆꯦꯗꯨ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤ ꯑꯃꯒ ꯃꯣꯕꯅ ꯍꯥꯏꯔꯛꯏ ꯂꯥꯞꯇꯤ ꯂꯥꯞꯈ꯭ꯔꯦꯗ ꯂꯥꯞꯄꯤ ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯏꯇꯥꯎ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯐꯝꯗꯨꯗ ꯃꯥꯕꯨ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯍꯥꯏꯕꯗꯨꯅꯤ ꯏꯇꯥꯎ ꯍꯤꯡꯂꯝꯈꯤꯁꯅꯨ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯑꯣꯏꯁꯅꯨ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒ ꯇꯤꯟꯅꯕ ꯀꯥꯡꯕꯨ ꯑꯃꯇꯪꯗꯤ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯤꯖꯔꯨꯒꯦ ꯑꯩꯍꯥꯛ ꯍꯦ ꯎꯃꯥꯄꯇꯤ ꯍꯦ ꯁꯪꯀꯔ ꯅꯅꯥꯏ ꯑꯩꯒꯤ ꯑꯋꯥꯕ ꯏꯀꯥꯏꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯔꯣꯏ ꯍꯥꯏꯔꯕꯁꯨ ꯃꯄꯥ ꯃꯃꯥꯒꯤ ꯅꯨꯃꯤꯠ ꯊꯥ ꯑꯣꯏꯖꯔꯤꯕ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯄꯤꯛꯂꯤꯕ ꯗꯣꯁ ꯂꯩꯇ꯭ꯔꯤꯕ ꯑꯉꯥꯡꯗꯨꯒꯤ ꯌꯦꯡꯕꯤꯗꯨꯅ ꯅꯅꯥꯏꯅ ꯅꯤꯡꯖꯔꯤꯕ ꯑꯁꯤ ꯄꯤꯅꯕꯤꯌꯨ ꯑꯈꯥꯛꯄ ꯂꯩꯇꯅ ꯆꯪꯖꯔꯕꯅꯤ ꯅꯉꯣꯟꯗ ꯅꯅꯥꯏꯒꯤ ꯊꯋꯥꯏꯒ ꯁꯦꯟꯅꯍꯟꯕꯤꯌꯨ ꯌꯨꯝꯌꯥꯏꯗꯨꯃꯛꯇꯗ ꯃꯃꯥꯏ ꯅꯣꯡꯄ ꯑꯣꯟꯅ ꯑꯀꯪꯕ ꯎꯔꯣꯡ ꯇꯥꯕꯒꯨꯝ ꯁꯥꯡꯇ꯭ꯔꯣꯡ ꯇꯥꯔꯛꯏ ꯁꯅꯥꯍꯜ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯕ ꯃꯈꯩ ꯃꯣꯕꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ ꯀꯔꯤ ꯈꯟꯈꯤꯕꯅꯣ ꯈꯪꯗꯦ ꯁꯅꯥꯍꯜ ꯎꯇꯤꯡꯕꯒꯨꯝ ꯇꯥꯈꯤ ꯃꯤꯀꯨꯞ ꯈꯔꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯦ ꯏꯇꯥꯎ ꯑꯩꯍꯥꯛ ꯊꯥꯖꯩ ꯃꯥꯒ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ ꯊꯦꯡꯅꯕ ꯑꯣꯏꯁꯅꯨ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯑꯩꯍꯥꯛ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯏꯇꯥꯎ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇꯪ ꯆꯥꯈꯣ ꯅꯨꯃꯤꯗꯥꯡꯗ ꯒꯥꯔꯤ ꯈꯛ ꯆꯠꯇꯦ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄꯗꯤ ꯌꯥꯏ ꯑꯩꯍꯥꯛ ꯆꯥꯛ ꯊꯣꯡꯒꯦ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯒꯥꯔꯤ ꯆꯠꯀꯗꯧꯕꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣ ꯐꯔꯦ ꯏꯇꯥꯎ ꯆꯥꯛꯀꯤꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯂꯥꯝꯗꯦ ꯄꯨꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯥꯅꯤꯡ ꯇꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏ ꯊꯕꯛꯇꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯆꯔꯥ ꯃꯁꯤꯡ ꯈꯪꯗꯅ ꯍꯦꯜꯂꯨꯒꯅꯤ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯃꯝꯇꯪ ꯆꯥꯃꯤꯟꯅꯈꯤꯁꯤ ꯅꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯊꯣꯛꯎ ꯃꯣꯕ ꯊꯪꯅꯕ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯁꯅꯥꯍꯟꯁꯨ ꯐꯨꯡꯅꯥꯛ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯐꯛꯇ ꯍꯤꯞꯊꯈ꯭ꯔꯦ ꯍꯤꯞꯄꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯃꯍꯥꯛ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯒ ꯁ꯭ꯋꯔ ꯐꯨꯏꯅ ꯍꯣꯜꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯣꯕꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯪꯂꯛꯇꯨꯅ ꯆꯥꯛꯈꯨꯝ ꯃꯅꯥꯛꯇ ꯐꯝꯂꯔꯦ ꯏꯇꯥꯎ ꯑꯃꯤꯔꯒꯤ ꯃꯄꯥ ꯃꯃꯥ ꯃꯆꯦꯝꯗ ꯑꯩꯍꯥꯛ ꯑꯃꯤꯔꯕꯨ ꯊꯤꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯍꯟꯅꯤꯡꯏ ꯀꯔꯝꯅ ꯈꯪꯍꯟꯒꯅꯤ ꯈꯪꯍꯟꯕꯗꯤ ꯐꯩ ꯑꯗꯨꯕꯨ ꯀꯔꯝꯅ ꯈꯪꯍꯟꯗꯒꯦ ꯌꯥꯝꯅ ꯂꯨꯏ ꯅꯍꯥꯛꯅ ꯆꯪꯂꯨꯕ ꯑꯃ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯅꯍꯥꯛꯄꯨ ꯆꯤꯡꯅꯔꯝꯕꯁꯨ ꯌꯥꯏ ꯑꯆꯨꯝꯕꯅꯤ ꯏꯇꯥꯎ ꯃꯤ ꯊꯥꯖꯤꯟꯗꯨꯅ ꯄꯥꯎ ꯄꯤꯔꯨꯕꯁꯨ ꯐꯠꯇꯦ ꯃꯤꯗꯨꯗ ꯇꯥꯏꯅꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯄꯨ ꯃꯈꯣꯏ ꯁꯣꯏꯗꯅ ꯆꯤꯡꯅꯔꯝꯒꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯉꯝꯕ ꯃꯈꯩ ꯊꯦꯡꯅꯔꯨꯔꯒ ꯍꯣꯠꯅꯖꯃꯟ ꯑꯗꯨ ꯉꯥꯏꯕꯅ ꯍꯦꯟꯅ ꯐꯩ ꯑꯩꯒꯤꯗꯤ ꯈꯣꯡꯐꯝ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯈꯣꯡꯐꯝ ꯑꯃꯅꯤ ꯃꯁꯤꯗ ꯑꯩꯍꯥꯛ ꯊꯋꯥꯏ ꯊꯥꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯔꯥꯟ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯈꯪꯍꯟꯅꯤꯡꯏ ꯃꯗꯨ ꯈꯪꯍꯟꯅꯕ ꯇꯟꯖꯥ ꯐꯥꯎꯕꯗꯤ ꯂꯥꯏꯅ ꯇꯝꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯈꯣꯏꯅ ꯍꯣꯠꯅꯖꯕꯗꯒꯤ ꯐꯪꯂꯦ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯅꯪꯅ ꯍꯣꯠꯅꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯐꯪꯂꯦ ꯅꯪꯒꯤꯗꯤ ꯍꯦꯟꯅ ꯐꯕꯅꯤ ꯃꯇꯝꯗꯨ ꯉꯥꯏꯈꯤꯕꯅ ꯐꯩ ꯏꯇꯥꯎ ꯉꯥꯏꯉꯝꯗꯕꯗꯒꯤ ꯑꯐꯕ ꯇꯟꯖꯥ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ ꯁꯅꯥꯍꯜ ꯃꯈꯥ ꯇꯥꯔꯛꯇꯦ ꯃꯔꯨ ꯂꯨꯛꯅ ꯈꯜꯂꯤ ꯑꯅꯤꯃꯛ ꯋꯥ ꯃꯈꯥ ꯇꯥꯅꯗꯦ ꯈꯨꯟ ꯄꯨꯝꯅꯃꯛ ꯎꯟ ꯋꯥꯏꯃꯨꯛ
चिक्लबा नुमिदांग तांगलो मतांगनी हाइबा मखोय अनिमक हौजिकता खंगलकपगुम तवी सनाहल माना पाइरिबा जेजेतु पुथोकलक्तुना थौमैगी मैंगांदा अमुक येंगी तालक अदुदा तारई अरापदा अतत अखम लेतना गाड़ी मयाम चटपगी तामलबा नील खोंबगी साहुम मनांग मक्तदा चटलरबगुम सनाहल इंगंगंगना करी गुंबदा येंखलई मोबना थोंग थाकपा लोइरक्लदुना मागिदमक चाना थकनबा सेम सारबा फावबा महाक खंगलमदे मोबना हायरई इताव लाओ चाक चारसी चाकलुकतु थांदोलई मागी मांगदा सनाहल जंगसिनदुना फमले नंगसु फमलरो इताव चामिनसी इताव असुमना चामिनखिदबा कुइख्रे असुक कुइरबगी तुंगदा ngasi नोंगसिदा नंगा आइगा पुना चाकलुक अमतदगी चामिनगदौरिबनी कनाना खंगबा अखोय अनि असुमना अमुक चामिनबा फंगलक्तबसु याय मोबा नोक्तुना खुमलई करिगी फंगलक्तनिया असुमना अमुक उनरखिगनी हाइबसिबु नहाक थाजब्राने इताव अदुबु उनरिबसिनी असिंगाक्तनी लाइना तंबनी मासु संगसिदुना फमलरे मखोय अनि अवाबा काउथोकनादुना चाकतु चामिनरे मैतैगी चेंग मैतैगी एंसांग चारक्तबा मतम कुइख्रे इताव ओंथोकना हाउख्रे पुंसीगी नुंगाइबा मतंग कया हौख्रे इताव अखोयना अंगंबा खरदी तौखिबा ताइदना तौखिबा ताइ आइसु थाजै मदु वारी साना साना चाक चाबा लोइनारक्ले चटननबगी अमुक सेम सारे मोबना इखंग खंगना हायरई मांगले इताव नाकी नसमना ना कोई नारांग मेहराली मपा मचाना उहौरबनी अंगांग अदु नंगना चटमिनखि हाइबगी नहाक मी पाइरी अदुगा नंगी नसक नवोंगना तौ ngamna taklamlani पुलिसिंगदा चिंगनाबा मिसकसिंगी मरक्ता नहाकसु अमनी असुमना चटपा यादे नसमना ना कक्थत्तबा यादे नकोय नारांग लोइना फांदोकदौबनी सनाहल नोगलई अयहाक मदु खलौद्रबनी कयादा खुदोंग थिरमगबा युमदुगी मांगोंदा मखोय अनिमक थोकलक्ले थाउमै थानगदबदु चिंगनारदुना इमुंगदा अमुक चंगमिनारक्ले लुखुमकादा थाउमै लातेंदुगी मैंगांदा मोबना सनाहलगी समकक्ले सांगलबा मसमसिंग अदु सनाहलगी तंपाकता चबुन तारई मसमसिंगदु मखुना अमुक पाइरी संबुम अमममना हौखिबा पुंसीगी मतांग कयागे वारी निंगसिंगहली मसामक मंगलांदा तावरी मसम मना कक्पा लोइरबदा मकोक मरु तुमथोकले इताव अहाक चटलुखिगे आइगी लेजरिबा हाइबबु ट्रंक मचा असिमगा हैंडबैग असिदा यावरिबा पोचोय चैजोय फिरोल खरा असितनी सोना असिनी उपाचनी चनीदंग यावरी फुरित खाउदा मसिदी अहाक पुखरगे फैजोम अमनबा असिगा फुरितसिगा अहाक सेतखरगे अरेंबा फिरोल खरा सि लेहौरसनु फरा लेहौरसनु नंग मगनी हाइना थमलागनी आइना लंबीदा यामना चेक्सिलु आंगांग फाखरे हैबा पाउ ngarangna संदोकलमलगनी थनाना खोइरेन मसा पालमलगनी मखोयगी मथौनी ब्लू वैली ट्रेवल्स की खारोमदा खरा चथरगा बस स्टेशन लेबनी माइकई खुदिंग चटनबा नोंगांद्रिङैदगी तिनखलमलगनी थोंग लालगा अदुम चटखो अदुगा चेदु काउनिको काउदे चेक्सिन पूरे आई चलुखिगे इताव मंगल ओरके अमुक उनखिसी मखोय अनिमक चेचेत कोनै ममिता इराचे नै मिकुप खरगी मतुंग सनाहल मफमदुदगी खोंसानख्रे।